ꯂꯥꯌꯦꯡꯖꯔꯤ ꯂꯥꯌꯦꯡꯖꯔꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯉꯛ ꯃꯔꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯈꯨꯠ ꯅꯨꯡꯉꯥꯏꯇꯕ ꯀꯣꯛ ꯆꯤꯛꯄ ꯀꯣꯛ ꯉꯥꯎꯕ ꯅꯥꯀꯣꯡ ꯃꯅꯨꯡꯗ ꯉꯪꯕ ꯁꯥꯏꯅꯁ ꯇꯧꯕ ꯅꯨꯡꯁꯪ ꯇꯧꯕ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯕ ꯈꯣꯡ ꯈꯨꯠ ꯇꯦꯛꯄꯅꯆꯤꯡꯕꯒꯤ ꯂꯥꯌꯦꯡꯖꯔꯤ ꯂꯥꯌꯦꯡꯕꯒꯤ ꯃꯇꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯄꯨꯡ 6:30ꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕꯅꯤ ꯂꯥꯌꯦꯡꯖꯔꯤꯕ ꯑꯕꯨꯡ ꯁꯟꯖꯦꯟꯕꯝ ꯆꯍꯤ 10 ꯍꯦꯟꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯇꯧꯔꯛꯂꯕꯅꯤ ꯂꯩꯐꯝ ꯏꯔꯦꯡꯕꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 9 ꯃꯣꯕꯥꯏꯜ ꯀꯟꯇꯦꯛ ꯅꯝꯕꯔ 600-9240-551 मोबाइल कंटेक्ट नंबर अमुक हन निंगसिंगजरी 600-9240-551 बाबाजी कोई कारी लम वैदोइनो थौबान तांगिया थौबान तांगिया कोई खुरू नाबगी निको लाइसे माने कुनाबे अदो ngasiga numit kani di suri masi humni chore numit humni sure hoji khuru jidi naba phare ko ka tawdre ko tawdre am to kokoma sin ajida phamje komo num phammo kanta khoi na khotpa kanta laitre ko sapa khotpa lo yare ko ꯑꯗꯨꯗꯤ ꯐꯥꯕꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯝ ꯁꯤ ꯚꯥꯞ ꯐꯣꯟꯗ ꯑꯗꯨꯝ ꯐꯔꯦꯅ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯕꯕꯥꯒꯤ ꯃꯤꯡꯗꯨ ꯀꯔꯤꯕ ꯖꯨꯒꯤꯟ ꯊꯧꯕꯥꯜ ꯇꯥꯡꯖꯦꯡ ꯍꯩꯕꯣꯡꯗ ꯂꯩꯔꯣ ꯀꯩꯔꯛꯇꯒꯤꯅꯤꯗ ꯑꯩꯅ ꯀꯩꯔꯛꯇꯒꯤ ꯀꯀꯥꯒꯤ ꯃꯤꯡꯗ ꯂꯩꯐꯝ ꯑꯗꯨꯗꯣ ꯍꯥꯏꯔꯝꯃꯨꯅꯦ ꯇꯦꯡꯅꯧꯄꯜ ꯕꯣꯁꯅꯥ ꯀꯩꯔꯛ ꯑꯋꯥꯡ ꯀꯥꯏꯖꯤꯕꯨꯡ ꯀꯩꯔꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯩꯅꯣꯅꯦ ꯅꯍꯥꯟ ꯈ꯭ꯋꯥꯡ ꯅꯠꯇꯦ ꯈꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯇꯤꯡꯉꯦꯅ ꯂꯥꯛꯄꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯉꯁꯤꯐꯥꯎꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ 4ꯅꯤ ꯁꯨꯔꯕ ꯍꯨꯝꯅꯤꯁꯤꯗ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕ ꯐꯕ ꯐꯗꯕꯗꯨ ꯀꯀꯥ ꯃꯔꯣꯜ ꯑꯗꯨꯝ ꯍꯥꯏꯔꯝꯃꯨꯅꯦ ꯀꯥꯟꯅꯕꯅꯤ ꯀꯥꯟꯅꯩ ꯑꯗꯨ ꯉꯁꯤ ꯈꯤꯇꯪ ꯍꯧꯔꯛꯄꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣ ꯀꯥꯟꯅꯩ ꯍꯌꯦꯡꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯂꯥꯁ ꯑꯣꯏꯗꯣꯏꯅꯤ ꯊꯥꯡꯒꯠꯄ ꯉꯝꯗꯕꯗꯣ ꯑꯝꯇ ꯉꯝꯗꯕꯒꯤ ꯆꯥꯡꯗꯣ ꯑꯝꯇ ꯌꯦꯡꯕ ꯊꯥꯡꯒꯠꯄꯗꯣ ꯑꯃꯗꯨꯁꯨ ꯊꯥꯡꯒꯠꯄꯗꯣ ꯁꯤ ꯉꯝꯗꯕꯅꯦꯕꯀꯣ ꯀꯩꯁꯦ ꯁꯤꯗꯤ ꯉꯝꯗ꯭ꯔꯦ ꯁꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯕꯀꯣ
하고. 헛도 지금 많이 파고는데 이것이 피를 내고 이거 내고 이장 타자 야는 ꯊꯥꯡꯀꯠꯂ ꯌꯦꯡꯈꯤꯗ꯭ꯔꯥ 그때 아마는 너가 시합들이 되고 아마는 자 다들